lamdeng gi solid waste management plan fatabasingna plan tana lamdeng su phumjin ki gadawre hari basi khoigi megi tha sibo ki manungda lengak na yengshin bidragadi lengak na chapchaba thabak thoram sing lokhat pam thom lokhat tragadi jundagi hari solid waste ki sida paishalli ba hundo ibasi lefal ani pungting thing ani hari sigi matang sida oja solid waste akhoi hoji yum dagi khoi nahwai dong no hundok pang khotok pam leitabani na akhoi thagi lupa chani thira khongat palai thiri dumakpu mafam amadadi pairaga thammi bani habsi jam yamna khangi bani adumakpu hai basi matau karamna haidi akhoi resource ta onthoraka dagi habagi plan khara lapses tawbaduna akhoi lamdeng gi apun balupna hai basi penda dana makhoi gi maikai dagi su warol si phongdoi reibini adumakpu zagi maikai dagi masi department haigadra natraga khoigi lenga ki maikai dagi makhoi gi plan and policy da asoi ba khara di sungsoi soidana yarom magani habasi ngasi tholai be statement sina mayek sengna uba phange masina maram oirakanda laiba koibda laiba singda su dum haidi phagadra na tawda koibda laiba singdudi effecti dum khara khajikti tawrangadra nu khali sigi matang se zakari kamai yengbe masi kano ne ai wonu si yamna sei posi masi posi wonu si am alarming we ko yam nungai te aduga masana phataba potu na hunjan bam jaga du laga manage tawdragadi akoi bida lei masadu na akoi saidu hunjan bira nu haibusi masana people gi kanu horok pata bane masi dei da akoi na amtang yeng se ba mafam mase akoi gi phata audi dumping to bhum na te ba masi solid waste management plan haibane ba mafam si abta mami siang biu ko solid waste management plan haibani management ama yauri ba haigi mapang oiba khoi gi pot mayam sing asi khoi gi imalonda seng na haragadi mapang oiba pot mayam sing phatta ba si na ba khoi na khuntu oba haibase madu thausil thaurang amagi matung ina madu akhoi na semdok sadok pa haiba policy adugi makhada ne ba lamdeng si tawrisi masida makhoi na vision anida plan thame ahanba akhoi sum khan masi kan akhoi adai amada kitang debate taw ko ba kedo wasam makhoi na thame plan ani se maru oina akhoi gi biodegradable oiba material sing se masina recycle taw ba che plastic oiro bottle oiro kari biodegradable oiba pot sing asina bhajana khandu oga madu khandu oga da maduna recycle taw ba aduga khoigi non biodegradable hai tare ko agi non biodegradable tumangam da posing se masi sing asina akhoigi phajana khando kan da recycle tawba aduga biodegradable oiba khoigi waste sing se masi buna compost semba aduga madugi potuna khoigi phata akoigi pambi mana masing akoigi ke haitare hoji yam kana haina ri taina organic kain tawna ri sige maside da sina ba haiba pot asigi vision ani sidia maru ena pandam thambane ba ado ani se kar maina akoina pot ama solid waste management tawda khwaidigi maru oriba poti posak ani khaidok na basine ba aidi karambana biodegradable no amadi karambana non biodegradable no haibase masi ani pot ani si khaidok na ba asina khwaidigi maru oyeba masi ani sibu khaidok pa ngamagadi solid waste management ki magi thabak se masi almost 80% di loiren lowi ya hoji pot ani si karana khaidu ige sine na karama mechanism na khaidu ige sine ba se thami jinge pangai dajela pangala kana manage tawri kana ni tawri haiba potu labani na potu recycle tawgada potu na recycle tawdraba compost on thokada potu na compost othok tragadi masana potu di mafam du di space authorok na tamina phunjala pata bana dro adadi masana noi kamai tawni haiba plan ma lak pata bani asi thingjele haidana su akoi yum da loi hundok pa yada ba akoi haiba posidi state na madugi potu gi tai na project sem na paisa thada na kotana mayam tawgra bane bo adru hujik lurei ba poti masana madugi potu functioning orektragadi akoi bada leiriba mayam sing aduna masana complaint lak pai chidi masana hongna bani then masi akoi na kamaina state ama leiru lenga ama leiru na masi miyang sang kar hujiki pot hiram ani se makhoi na linkhatpa matam da thamgiba pandam mayek seng base masi akoi na yamna materialize to bom sange thabo on thokom sange ba aduna tragadi masana posing ase problem si yamna problem ti orakani adi moi hayeng akoi na sigi management si failure rakpa kan sida akoi imung khatana ti sok toise
ngasai gi leiriba VIP miyam sing asigi posi hondoktradi adigi bazaar manung le pum aju hondoktradi masana dum lebak si lamdeng ana nati hing tong do si mani pu matong ka duine asigi pot miyam sing asi akhoi leiriba lengak si leiriba potu na makhoi gi adar thada gi paisa adar tawgi promise madu krai chakra ge haiba se madu ai di tangai badana masi PIL ma tawraga madunai da akhoi gi sang hiba paisa thajang hiba mission magi project ki magi linkhal ki bagi pandam mai keno myam sing do madu krai chakra ge na idi court kumba digi through digi idi inquiry bu to honing ine sigi posi sum na strike to na taba masi linkhaba matam da tawgiba plan thadagiba paisa madu kara wai da chakhrage kamai tawrage haiba poto masi through akhoi neutral agency amadagi masi idi inquiry amu to honing e ko sumna akhoi strike to natraga laibo go mena mathang de akhoi spai tawrani haiga to du na daba masi da whole haudarakpadagi my project report na karino DPR na karino project proposal karino pandam na karino khaiba na singmari yawgi mayam sing do isam sam likhat na teba si magi literature ma yawri ne ko hayo mayam sing do literature du krai bong to no tawrage kayam materialize tawre aduga tawbung amdraga na masi da mangi paisa do kana phu kadori then kayam kakaram matam onthok kadori haina yamna individual yamna khoigi ke haitare maning tam haitare ko yamna adugumba magi bias taba neutral agency independent agency amana masi phajana ai thigala kana masi gi kano sima ai putho ningi ai nei smai tham ningi yam serious matter ni masi